ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔरिꯁꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯀꯨꯀꯤ ꯂꯦꯟ ꯑꯃ ꯁꯦꯝꯅꯕꯒꯤ ꯃꯪꯂꯥꯟꯗ ꯃꯩꯇꯩꯗ ꯂꯥꯟꯗꯥꯗꯨꯅ ꯍꯥꯠꯄ ꯇꯨꯞꯄ ꯌꯨꯝꯃꯩ ꯊꯥꯕ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯕꯨ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗꯒꯤ ethnic cleansing ꯇꯧꯕꯒ ꯂꯣꯏꯅꯅ separation administration ꯇꯥꯟꯕꯗ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯏꯄꯔ ꯑꯦꯛꯇꯤꯚ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯗꯥꯛꯇꯔ ꯂꯝꯇꯤꯡꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯂꯝꯆꯠ ꯆꯨꯝꯗꯕ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯒ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯜꯐ ꯁ꯭ꯇꯥꯏꯜ ꯍꯦꯔꯣ ꯑꯃꯒꯤ ꯊꯥꯛꯇ ꯂꯩꯖꯔꯝꯕ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏꯕ ꯑꯃꯗꯤ ꯃꯤꯅꯝꯕ ꯅꯝꯊꯥꯛꯀꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯀꯌꯥ ꯇꯧꯗꯨꯅ ꯃꯥꯂꯦꯝꯗ ꯃꯩꯇꯩꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯗ ꯆꯣꯛꯊꯕ ꯂꯩꯈꯤꯗꯕ ꯀꯨꯀꯤ ꯂꯨꯆꯤꯡꯕ ꯂꯝꯇꯤꯡꯊꯥꯡ ꯍꯥꯎꯀꯤꯞ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯇ꯭ꯋꯤꯇꯔ ꯍꯦꯟꯗꯜ ꯄ꯭ꯔꯥꯏꯚꯦꯠ ꯊꯝꯈꯤꯕꯗꯒꯤ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ꯫ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔरिꯁꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯀꯨꯀꯤ ꯂꯦꯟ ꯑꯃ ꯁꯦꯝꯅꯕꯒꯤ ꯃꯪꯂꯥꯟꯗ ꯃꯩꯇꯩꯗ ꯂꯥꯟꯗꯥꯗꯨꯅ ꯍꯥꯠꯄ ꯇꯨꯞꯄ ꯌꯨꯝꯃꯩ ꯊꯥꯕ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯕꯨ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗꯒꯤ ethnic cleansing ꯇꯧꯕꯒ ꯂꯣꯏꯅꯅ separation administration ꯇꯥꯟꯕꯗ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯏꯄꯔ ꯑꯦꯛꯇꯤꯚ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯗꯥꯛꯇꯔ ꯂꯝꯇꯤꯡꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯂꯝꯆꯠ ꯆꯨꯝꯗꯕ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯒ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯜꯐ ꯁ꯭ꯇꯥꯏꯜ ꯍꯦꯔꯣ ꯑꯃꯒꯤ ꯊꯥꯛꯇ ꯂꯩꯖꯔꯝꯕ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏꯕ ꯑꯃꯗꯤ ꯃꯤꯅꯝꯕ ꯅꯝꯊꯥꯛꯀꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯀꯌꯥ ꯇꯧꯗꯨꯅ ꯃꯥꯂꯦꯝꯗ ꯃꯩꯇꯩꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯗ ꯆꯣꯛꯊꯕ ꯂꯩꯈꯤꯗꯕ ꯀꯨꯀꯤ ꯂꯨꯆꯤꯡꯕ ꯂꯝꯇꯤꯡꯊꯥꯡ ꯍꯥꯎꯀꯤꯞ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯇ꯭ꯋꯤꯇꯔ ꯍꯦꯟꯗꯜ ꯄ꯭ꯔꯥꯏꯚꯦꯠ ꯊꯝꯈꯤꯕꯗꯒꯤ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ꯫